Suspension na thamlakliba BJP gi MLA sina pamliba karino sujata Kuki NP Manipuna lebasi gi president ayiba sirol pisin oirabasu lambi siembe gi matang na ayaba pirakliba si cabinet mi phamna singba putholaga pirak oiramgani hairaduna cabinet mi pham haibisi double engine ni hairiba BJP gini haiduna Manipur BJP leitrabra party asigi president sarda leitrabra haiba wahang sing hangladuna suspension animation thamduna PR leire haiduna BJP gi MLA sing nungaina laithokli haina imagi mairagi president ti sujatana party asida unsinun akan bo wafam sing phongtokre ngasi press cup ta pangthokpa pawgi mifamda ma na wafam as phongdor aduna makhatana hai makoina tawragliba thabak sing adumak yaraga leisi haidibra hangnaduna opposition asu karimata phongdorak thraiki aduga rolling haiduna leiriba BJP gi MLA sing su yaning da bi khulaw lawrakti migidi Delhi gi jantar mantar protest tawba ngami separate administration tamna ngami edu laibak thuwari basi kanano khangna khangna tumina lesi lehna samaral ski o joina file torak election petition commissioner judicial na MLA Karam shyam gi masin hangkhre kumja english ngani ga kunda pangthokiba tarani thuisuba Manipur Legislative Assembly gi mikhal langthawal AC gi karakhiba BJP gi MLA Karam shyam gi mathakta mikhal aduda ma ka lamba tawna khiba Congress ki o joina High Court of Manipur file torakhiba election petition number 7 of 2022 gi makhasa tharakpa wayelda court na appoint tawba commissioner judicial na ngasi MLA Karam shyam gi masinangkhre court asina sa tharakpa election petition gi wayel gi matungina party ani mangna yanawe gi matungina court asina issue sing frame tawkrabane Kona frame tawba issue sing gi wayel commissioner judicial sa tharakpada MLA asina defense witness oibagaloina na ngasi mahaki affidavit oina examination in chief ki warul sing pikhibane Tripura pikliba masa hatpe mama phari Sapa Hilza district ta ma ki tha ma khakta ngairiba masa hatpe gi damak Tripura police na nupi ama phari haina official sing na haikre official sing du ki matu ina sahi amaro mari laina duna lakhiba nupa amada sian na ma ki thorang gi lambi phatna bagi damak Susitra Deba Verma se kungamari ko binupi aduna ma ki pikliba masa do hatpani haina preliminary investigation digi khangmamle police officer aman haki Susitra gi yumlo na basing digi pau phangmadi Sonamura police station gi officer in charge Tapas Das na lusingba police team amangarang Rampara khunda leiba makoi gi yumna sakheri Kangla Pau editorial thamjari Kuki Lal Hobagi mamingda German road semba yapham thokti state amagi manungda state ki lambi sembagi authority state government natragana public works department amani national level gi oiba nambi natragana strategic oiba lambi nina lambi gina ministry of road transport and highways natragana border road organization gi mathangni state amadi central government gi ayawa yaudna kanagoma miyoi kanglup amatana anoba lambi semba sabagi hak laiti adubo sinko ki zaugi lanai miyoi khrana kangpokpi ama sumsu champur phawgi lambi ama naga singi lam naga phur hills area yauna semjilakhiba gi wathok lerakhiba si lebthibane lambi asi siembagi thabak sa tharakhiba matamda mari leinaba state amadi central government khangan matawdana lona thingkraba lalhobagi lusingbagi maming German natragana tiger road siembagi thabak sa thaba horakhiba matamda state amadi central government gi maikei gi matam sana thingkhidaba adu kari maram gino Ipong pong na sing tem khaiba mati uwa sing paktak na yan tatuna matam sana lambi siemegi thabak sa thabada lenga na khangok di haiba tarabadi lenga ki intelligence network fail oiri haibagi khudamni koki lal hobagi mingda champur gi kangpokpi phawbagi aron lambi naga singi lam phawraga siemegi mayukta foothill naga coordination committee na koki sing na satok sin tawba thingbagi thabak sa tharakhibadagi Manipur government ga wari sanabada lambi siembegi ayaba pikiba laiti haikrabasu India gi president da Kuki group amana tharakhiba sirolamagi wapam India government ki ministry development gi north eastern region donorship secretary da ayiba sirol tharaktuna khangalamle Manipur government irakhiba sirol adu social media da viral soirakhi haukiba August tarukta Manipur gi chief secretary da ministry of donor ki joint secretary Paumi Yan Muang tunglut na irakhiba sirol adu da Paliba wapam di Kuki NP Manipur ki August amara phangkiba memorandum amada Manipur ki singi lam sing samnaba dedicated road corridor ama siamnaba wapam lakle habisni memorandum adudagi khangma ngamlibari German natragana tiger road mangjonu siembegi thabak satakraba tung matung naga singna lambi asi siembegi mayok leirakhibadigi makhoi gi thawrang asi mai pakananaba political goeba laktunaba mawong na thoklibi irang asi
ꯍꯦꯛ ꯊꯣꯛꯂꯛꯈꯤꯕꯗꯒꯤ ꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯂꯥꯏꯐꯂꯥꯏꯟꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯜꯂꯦ ꯑꯃꯗꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒ ꯁꯝꯅꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯍꯣꯔꯁꯇꯥꯏꯜ ꯑꯦꯛꯇꯔꯁꯤꯡꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤ ꯍꯥꯏꯅ ꯋꯥꯀꯠꯈꯤꯕ ꯑꯁꯤꯁꯨ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯗ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯡꯗꯣꯛꯅꯕ ꯈꯪꯍꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯍꯟꯗꯣꯛꯄ ꯂꯩꯇꯕꯗꯒꯤ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯁꯦꯟꯇꯔꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕ ꯄ꯭ꯔꯄꯣꯖꯦꯜ ꯂꯥꯛꯈꯤꯕꯗꯨꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯀꯠ ꯄꯜꯂꯛꯈꯤꯗꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯇꯉꯥꯏ ꯐꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯐꯤꯕꯝꯁꯤꯡ ꯌꯦꯡꯂꯒ ꯈꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯇꯦꯠꯇ ꯗꯣꯅꯔꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯕ ꯋꯥꯔꯦꯞꯅ ꯑꯔꯣꯏꯕ ꯑꯣꯏꯐꯝ ꯊꯣꯛꯏ ꯂꯩꯉꯥꯛꯇ ꯈꯪꯍꯟꯕ ꯇꯧꯗꯅ ꯀꯨꯀꯤꯁꯤꯡꯅ ꯍꯨꯔꯥꯜꯂꯣꯅꯥꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯂꯤꯕꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯕꯤꯖꯦꯄꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯝ ꯑꯣꯟꯅ ꯇꯩꯅꯅ ꯊꯣꯛꯂꯦ MLA ꯑꯦꯜ ꯔꯥꯃꯦꯁ꯭ꯋꯔ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯕꯤꯖꯦꯄꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯝ ꯑꯣꯟꯅ ꯇꯩꯅꯅ ꯊꯣꯛꯂꯦ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕꯁꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯂꯤꯗꯔ ꯁꯣꯏꯕꯗꯒꯤ ꯃꯅꯤꯄꯨꯔ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯋꯥꯐꯝ ꯑꯁꯤ ꯈꯣꯡꯊꯥꯡ ꯅ꯭ꯌꯨꯁꯅ ꯁꯤꯟꯗꯨꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯅꯤꯡꯊꯦꯝꯆꯥ ꯀꯥꯔꯣꯡꯗ ꯂꯩꯕ ꯖꯪꯁꯟ ꯔꯦꯁꯇꯨꯔꯦꯟꯗ ꯄꯥꯡꯊꯣꯛꯄ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯌꯥꯈꯥꯗ ꯀꯠꯊꯣꯛꯆꯕ ꯍꯥꯏꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯩꯗꯅꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ CM ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯌꯥꯝꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁ ꯍꯥꯏꯅ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯄꯒꯤ ꯃꯤꯡꯗ ꯆꯤꯡꯇꯝ ꯈꯥꯏꯗꯣꯛꯅꯔꯝꯕꯅ ꯉꯁꯤ ꯅꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯁꯨ ꯑꯃꯅꯤ ꯂꯤꯗꯔ ꯁꯣꯏꯔꯛꯄꯅ ꯊꯦꯡꯊꯥꯡ ꯀꯌꯥꯗ ꯃꯤꯌꯥꯝ ꯋꯥꯗꯨꯅ ꯂꯥꯛꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯝꯃꯨꯟꯅꯔꯤꯉꯩꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯈꯤ ꯍꯥꯏꯕꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯔꯦ BJPꯒꯤ ꯑꯅꯤꯁꯨꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯊꯣꯛꯂꯦ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯂꯩꯇꯕꯅ ꯂꯝꯗꯝ ꯑꯁꯤ ꯂꯩꯈꯥ ꯇꯥꯔꯛꯄꯒ ꯅꯠꯇꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯈꯟꯕ ꯆꯪꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯣꯡꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ PMJAYꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯦꯁ꯭ꯋꯔꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯁꯦꯟꯇꯔꯅ ꯄꯥꯏꯈꯠꯄ PMJAY ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯍꯦꯜꯊ ꯀꯥꯔꯗ ꯆꯠꯅꯗꯕꯒꯤ ꯃꯇꯥꯡꯗ RP ꯑꯊꯧꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁ꯭ꯋꯔ ꯊꯅꯥꯎꯖꯝꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟड ꯏꯝꯄꯥꯋꯔꯃꯦꯟꯠ ꯔꯥꯝꯗꯥꯁ ꯑꯊꯧꯋꯥꯂꯦ ꯎꯅꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯁꯤꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯍꯦꯁ꯭ꯋꯔ ꯊꯅꯥꯎꯖꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯌꯥꯝꯕ PMJAY ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯑꯦꯝꯄꯦꯅꯦꯜ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯗ ꯄꯤꯒꯗꯕ PMJAYꯒꯤ ꯕꯤꯜꯁꯤꯡ ꯄꯤꯊꯣꯛꯇꯅ ꯂꯩꯕꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯈꯥꯗ ꯄꯥꯏꯔꯤꯕ ꯍꯦꯜꯊ ꯀꯥꯔꯗꯁꯤꯡꯒꯤ ꯁꯔꯚꯤꯁ ꯂꯦꯞꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯃꯤꯁꯤꯡ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯇꯦꯠꯀꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄꯅ ꯃꯤꯌꯥꯝ ꯍꯤꯡꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯀꯗꯕ ꯔꯤꯏꯝꯕꯔꯁꯃꯦꯟꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯇꯕꯅ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ PMJAY ꯁꯔꯚꯤꯁ ꯊꯥ ꯑꯁꯤꯒꯤ ꯇꯔꯥ ꯇꯔꯨꯛꯇꯒꯤ ꯂꯦꯞꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤꯅ ꯑꯔꯨꯕ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯥꯏꯌꯦꯡꯂꯤꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟഡ് ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯗ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯔꯤꯏꯝꯕꯔꯁꯃꯦꯟꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯗ PMJAY ꯁ꯭ꯀꯤꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯀꯨꯀꯤ ꯀꯧꯕ ꯇ꯭ꯔꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯃꯈꯥꯗ ꯂꯩꯇꯦ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯁꯥꯒꯤ ꯀꯜꯆꯔ ꯂꯩꯖꯕ ꯗꯤꯁꯇꯤꯡ ꯑꯣꯏꯕ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯀꯨꯀꯤ ꯅꯣꯃꯦꯟꯀ꯭ꯂꯦꯆꯔꯒꯤ ꯄꯥꯔꯠ ꯑꯃ ꯅꯠꯇꯦ ꯂꯣꯏꯅꯅ ꯀꯨꯀꯤ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯍꯥꯏꯅ ꯑꯁꯥꯝ ꯗꯤꯃꯥ ꯍꯁꯥꯎꯒꯤ ꯊꯥꯗꯧ ꯇ꯭ꯔꯥꯏꯕꯀꯤ ꯆꯤꯞ ꯁ꯭ꯌꯥꯃꯦꯜ ꯆꯣꯡꯈꯨꯂꯥꯜ ꯂꯧꯕꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ CSOꯁꯤꯡꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯝꯕꯦꯜ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯠꯅꯕ ꯍꯧꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯗꯥꯏꯂꯣꯒ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯏ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯩꯇꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯦꯜꯗ ꯂꯥꯛꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯈꯤꯕꯅꯤ
ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯑꯁꯤ ꯅꯠꯇꯅ ꯀꯨꯀꯤ ꯀꯧꯕ ꯇ꯭ꯔꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯥꯗꯧ ꯏꯟꯄꯤꯅꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯁꯥꯅ ꯀꯨꯀꯤꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯥꯗꯧ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯀꯨꯀꯤꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ